Matam kuina ising isawna thumjiluraba jerimsing asidagi mahusagum anaba yengba hokre. Kuki singi translation matam mayamda thamjage moregi sikim khullambi se nongkana subana maram oiraga tangkhai ma kintha khidawre honmangi yumsu kinthabada yaw khidawre highway da lakpa gari sing section chatsi haina phongdoknari anabagi hidak leina ba maming hanglingai nupi sina yawba sen khai lagthok pikre pharmacy gi CCTV footage sida mayek sengna uri kaithen manungda mama masa koisa chatrun leiba miyoi ni hairi mamangda kaithen manungda angangi lik thatkiba amadi huran chinthibagi thabak yam toina tawdaba nupi asi masak Kangjin Biu. Sisipuragi thado kuki Sailun Singsan nongmai uru lebada viral chatkiba kuki masa adu ngarang Brahmaga kapnabada pharaga kapthakre hairi. Tampaka tainabada leiriba kuki SOO Kem Sing lauthoknaba thabak pakhalakpada kuki Sing matha saba hore. Yumnam huidro makha lekaida miyamna huranbani haiba ama pharaga phuraba matung tang taraga mathoi ayuk pung ani khara helakpa doida eti yawba longjam khabada sinakhre hairi. Sinakre hairiba miyoi Sinam Abdul Paubitek mayalekai adugi wari likhun hangbada khabana adum thadokre na khumlaki aduga miyoi adu eti amadi miyam police yauna thibada hojik phawba phanglaktabadagi khababu wahang pahung taunaba kaubada laktre hairi amadi hanjin kaure laktre lotkre maram masina khaba si thengnabidabadi manaknakpa police station natraga arambai tengon isin inau singda pau phawirau miyamna su mateng pangbiyu aduga masida chenaramba sing masana khangna jangjarakadabani haina arambai tengon gi maikaidagi phongdorli miyoi ama mangkhibaga loidana AT member ahum Manipur police na phare hairi lamnun themgi haksang Dimapur phawba flight puraklaga ambulance ta Nagaland phawraga Kangpokpida purakadauri